ngarang Manipur Police na tongan mafam anidagi KCP City Meitei gi active cadre ani fakatpa ngamle hari agalaba active cadre sing adudi Imphal East district ki panung sangom sangdagi yaikhom kiran Meitei sei kun gani fan mahak Imphal East district ki lamlai police station na konba phaknung sangom sangdagi fakatpa ngamkhibane hari mangondagi mobile handset ama fakatpa ngamkhi hari atopa Manipur Police na fagalaba KCP City Meitei gi active cadre adudi nongthomam Ratan Singh Elias Tombi Elias Lakpa sei gani funifan mahak Imphal East district ki phaknung awang lekai dagi ni hari mahak Imphal East district ki somu kobi khunjau le number 4 dagi fakatpa ngamkhibane hari mangondagi mobile phone ani fakatpa ngam hari makoi animak Imphal East district ta leiba petrol pump singdagi selkhai thumkhai toubada chenaba ni haina police na tharok zero laduna pale